Lakhipur Online Putoksaba Mars ki tang tarataret Laibak Poko Numit ki Khomjinba Pao tabirasi. Ahan bada Maruiba Pao Kasar College Manipuri Department na Sahitya Akademi ka kusam na duna nungthumong kunjamon singagi punsi amasung tabakay bahiramda symposium pangthokre. Pathar kandigi lamabam Birendra Singada Kabiratna Award lisingani ka kuntaru kusina kre. Lisingani ka kunmangagi Sahitya Akademi Award lauthokre. Manipuri lon gi oina haubam nalini gi wari machagi larik kanglam driba ifut larik asida piragani. Assam Assembly Mikhal gi mangoina na Kasar Jila da section Chamaga Humphum doigi BNSS ki makhada thingba khara thamkhre. Bangladesh da pangthok kodoriba lai haraubagi thoramda Patriotic Writers Forum Manipur na mateng panglagani amasung Tripura Bidhan Sabha da lupa crore lising kuntra mari henbagi budget puthokre. Manipuri lon yauna tongan balon singda larik phong nabagi wapam yauri. Hauzik mapungoi papau tabirasi. Sahitya Akademi New Delhi amasung Kasar College ki Manipuri Department ka kusamna duna nongthumam kunjamon singagi punsi amasung thabakai bahiramda nongmagi oiba symposium ama ngarang Mars ki tang tarataruk ningthauka numita Kasar College ki Smart Classroom na mai pakna pangthokre. Thauramasi Kasar College Silchar gi Vice Principal Muhammad Samsuddin Thaurammapu oina dais telengsin ki Sahitya Akademi New Delhi ki Manipuri Advisory Board ki member Kenoen Chan Singhana Miyambu Taram Nokpagi Warol Pikhi Thoramasi gi Chief Guest oina saruk yakiba Assam University Silchar gi Manipuri Department ki Professor H Noni Kumar na akhana bawarol piraduna nongthomam kunjamhon na tawrama thabak thoram sing palladuna wangang ke Kasar College Silchar gi IQAC gi Coordinator Dr. Nitu Depnath na Thoramasi Silang bagi damak Kasar College Manipuri Department pu thagat pa phongdok pakaloina na Thoramasi na mahiroi amadi sahitya pu pamjaba miyoi singda kanaba piragani haibagi Fazaraba wapam kya thambiram ki aroibada Manipuri Department ki aisodi el nipamacha singhana thagat warol piraduna inaugural session adoloisen ki Thoramasi Economics Department ki Assistant Professor Dr. A. Puspalatana anchor ki thaudang lobiki makha chatharakpa technical session da Sahitya Akademi Awardee amasung Gurucharan University ki Manipuri Department ki HOD Dr. N. Bidasagar na mayai tangol lobiki amadi paper reader marina che pathokki Dr. Sandhyarani Singhana lamkoi wari iba ama oina nongthomum kunjamon haiba hiramda paper pathokki KH Memsa Singhana nongthomum kunjamon gi wari macha Ilisa amagi mahau amadi aina kenge ken manate da miteng ama KH Anjana Debina nongthomum kunjamon singagi punsi wari Sahitya da miteng ama aduga K Indira Debina nongthomum kunjamon na handokpa Gora Upanas da miteng ama haiba hiram sida masa gi che pathokna ki aroibada technical session asigi mayai tangbal lobikiba Naurem Bidasagar na paper kuding maki findings amamam piraduna nongthomum kunjamon gi matangda masagi oiba akupa warol kayasu marik chumna thambiram ki 2004 ꯄꯣꯝꯕꯅꯤ ꯑꯗꯨꯒ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯂꯝꯀꯣꯏ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ 18-19 ꯁꯦꯟꯆꯨꯔꯤ ꯁ꯭ꯋꯥꯏꯗꯒꯤ ꯃꯁꯤꯒꯤ ꯃꯃꯤ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯈꯪꯉꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯦꯐꯣꯡꯗ ꯀꯔꯤꯗ ꯐꯣꯡꯕ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕꯤꯔꯕꯅꯤ ꯃꯟꯗꯂꯦ ꯈꯣꯡꯐꯝ ꯂꯩ ꯈꯣꯡꯐꯝ ꯍꯥꯏꯗꯅ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯛꯄꯗ ꯑꯩꯈꯣꯏꯒꯤ ꯗ ꯒ꯭ꯔꯦꯠ ꯀꯩꯅꯣꯁꯤ ꯋꯥꯔꯁꯤ ꯃꯁꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯁꯤꯁꯤꯗ ꯅꯣꯡꯊꯣꯝꯕꯝ ꯀꯨꯟꯖꯃꯣꯟꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯃꯁꯛ ꯑꯃ ꯅꯥꯏꯅ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯃꯥꯒꯤ ꯐꯣꯝ ꯇꯥꯅ ꯏꯔꯛꯄꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯅ ꯂꯧꯖꯅꯤꯡꯉꯤ ꯑꯗꯣ ꯃꯁꯤ Sri Bhumi Jila gi manung chana leiba Patharkandi Bagadhor gi Lamabam Birendra Singhada Kabiratna National Award lisingani ga kuntaru kusina kre Haukiba Mars ki tang tara manga nongmaijing nimita Guwahati gi Beltola da leiba Amal Prabha Bhavan da pangthokiba Taranithoi suba Gyan Ratna Sahitya Akademi ki conference da manasi kusina kibani Mamang dasu Sahitya gi lamda mahaki katokpa singi damak lisingani ga kunmathoi da Sahitya Sebak Award amasung lisingani ga kunmanga da Sahitya Ratna Award su phangkhre Lamabam Birendra Manipuri Sahitya gi lamda lamdamasigi saknariba miyoi ama oibata natana malemgi mitei singi lakta ngaliba arang mathon misak amani haina singthanari Barak Valley gi mitei singi lakta mahakna ahanba oina Kabiratna Award asi phangba miyoi ni hairi
Lamabam Birendra Manipuri Sahitya Parisad Assam Sribhumi District Committee ki President oina thaudang puri loinana Manipuri Short Story Society India ki Vice President amasung Manipuri Development Council Assam ki member oina miyam ki seba tawri mahakna leibak ki thakta mana si phanglakpada Sribhumi District ki miyam ga loinana Assam amasung Assam ki wangmada leiriba miyamna Sahitya amasung Samaj Seba ki lamda mahakna chokthaba naidana honariba asigidamak mahakpu thagatpa phongdoknari Sahitya Akademi Award lising aninga kun mga gi mana phanglaba singi ming laukthokre ngarang laukthokkiba mana asida Manipuri lon gi oina haubam nalini na iba wari masagi lairik kanglam driba ifut hariba lairik asigidamak mana asi piragani mana asi chaliba March tha asigi tang 38 da New Delhi da pangthokadaba tharom amada lanthokani mana asida seloina lupa lakh ama Kori ki plek ama aduga sol ama yauri Bharat ki tongan balon kun mari gi lairik singi manungda saireng lairik nipan upenas mari Wari Machagi Larik Taruk, Wareng Ani, Literary Criticism Gilarik Ama, Autobiography Ama Aduga, Memoir Ani Yauri. Lakliba April ki tang mapan da pangthok ko doriba Assam Bidhan Sabha Mikhalasi ingtapna ningthina pangthok pangamna ba Kasar jila da ngarang dagi athingba khara thamjin khre jila asigi district magistrate Sri Ayush Garg IAS na BNSS ki section chamaga humpum dogi makhada ayaba yaudana mi manga amadi masidagi hena punba asoka panthok pa yaba kujukhulai puduna chatpa rally mifam procession loudspeaker sijinabana chingbada thingba thamkhre miyam gi marakta santi thuka be yaba wai singangba natraga social media da sandokpada thingba thamkhre athingba si mikhal gi result lauthokpa phawbada chanagani hairi athingba si thukai ba miyoi singi mathakta Bharatiya Nyay Sanhita gi section chani ge kunhumdo gi makhada chairak phangani haina khanghankhre Bangladesh ki Tetuigao Adampur Bazar da laiba Manipuri Cultural Complex da lakliba April thagi tang nipan mapan amasung tarada pangthokodoriba Imam Makong leima harauba thorom asida Patriotic Writers Forum Manipur gi maigedagi mateng pangnanabagi warep lawkhre tha asigi tang tarada Bangladesh ki maigedagi haijarakibagi matungina March ki tang 15 da phamkiba PAWF ki Executive Committee gi mifamna warep asi lawkhibani lai harauba sida mathau taba lai gi phizol sing maiba maibi pena dulok asina chingba lai harauba da changba polam sing Manipur dagi puduna mapung phana pangthok nambagi thorang tawri Bangladesh ta chahi chambi gi mamang dagi khundaraklaba Manipuri singna mafam aduda minority community ama oina lai harauba gi thoram pangthokpa si yamna tangna thokpa madi buari gi oiba masak amani PAWF na mamang da su Bangladesh ta Indo Bangla Manipuri Cultural Festival na chingba thorom kaya mai pakna pangthokre thorom asida Manipur sarkar amasung miyamna mateng pangpinanaba forum asina apil tawrakle PAWF ki mute kangbu amadi folk singer kaya saruk yagadoriba khongsara sida yawbiningba singna March ki tang 19 phawbagi manungda Kaisamthong Hodam Lairak machinda leiba forum gi sanglen natraga official contact number 986210965 number asida paw phawbirakpa yagani haina forum asigi secretary Rakesh Narom gi cherolamada phongdorakle Tarahumde suba Tripura Bidhan Sabha gi nini chanba ngarang March ki tang 13 Seltum gi Mantri Pranajit Singh Raina lising aniga kuntaruk kuntaret ke senba chahi gi damak lupa crore lising kunthra mari ka chani ga tarani thoi henbagi budget puthokre handaki budget asi mamangi senba chahi dagi chada manga dasamik manga ani hengatle budget asida anoba tax amata thamkhidre selthum gi mantri na puthokki ba budget asida aksel gi lamda lupa crore lising ani chamri ga nipumathoi mai masing gi lamda lupa crore lising taruk chamri ga kunthra mapan amadi chakot thorangi thabak singi manungda kokborok garo Manipuri Mizo Kuki Chakma Halam amasung mokna chingbalon singi sahitya gi larik phongbagi thorang budget aside yauri amaromda Bidhan Sabha da Chief Minister Dr. Manik Sahana sarkar gi employee singi damak chada manga gi changda die hengalle haina mahakna lauthokre khangan jaba ma Barak Tampak ta ahanba oina hotel management ta bachelor program hore
Course asina isana isabu thabak pijaba ngamhanbata natana maming leiraba hotel singda thabak tawbagi khudong chaba leigani 12 pass taraba miyoi singna course asi tamba yagani hotel la thabak tawriba singna su on job training oina Vivo Hotel Management Degree program asi tamba yagani UGC na sakhanglaba Lingias Bidapit University na mai paklaba singda certificate pigani certificate asina sarkar gi thabak loinana MBOC tamthabagi Bharat pumbada valid oigani chahi asigi January session ge admission authorized study center oiriba Elite Institute of Hotel Management Rani Bosti Ambikapoti opposite Ramanuj College Silchar da mingchanba hore institute asigi mahiroi singda Silchar gi maming leraba Hotel Sagarika Regency da practical training pigani akupa marul gi damak mobile number 8822890441 number asida pau phobi namba hairi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maroi ba paw amukhanna Kasar College Manipuri Department na Sahitya Akademi ka kusamna duna nongthomam kunjamon singagi punsi amasung tabakai ba hiramda symposium pangthokre Patharkandigi Lamabam Birendra Singhada Kabiratna Award Lisinganiga Kuntaru Kusina Kre Lisinganiga Kunmangagi Sahitya Akademi Award Lauthokre Manipuri Lon gi oina Haubam Nalini gi Warimachagi Larik Kanglam Dribai Food Larik asida piragani Assam Assembly Mikhal gi mangoinana Kasar Jila da section Chamaga Humphum doigi BNSS gi makhada thingba kharatham kre Bangladesh da pangthokadoriba lai haraubagi thoramda Patriotic Writers Forum Manipur na mateng panglagani amasung Tripura Bidhan Sabha da lupa crore lising kuntra mari henbagi budget puthokre Manipuri lon yauna tongan balon singda larik phong nabagi wapam yauri Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare